tongan ba lal holu ki kadar kun khulai thadok tuna state government ta changjarakhrei ngasi ahan ba Manipur Rifles ki banquet hall da pangthokhi ba thorom aduda Chief Minister N Biren Singh Minister MLA Singh amadi civil amadi police ki makok thongbo official sing na sarukya ki Chahi nauriba angang sing na nisa sizinabagi chang henbaga loinana laichubagi chang yamna wangi haina Social Welfare Department ki Director ngangom utamna phongdokhrei wafam asing asi nongmagi oiba prevention of drugs and substance abuse among children haiba hiramda state level workshop ama hodokpagi thoramda phongdokhibani International Women's Day ki thoram ngarang malem sen bathungna park sana pangthokna bagum ngarang Waiton makha laikai community hall da nongmagi oiba medical camp ama pangthokhrei Eturekna state ki thakta leptana chatharakpagi manung chana nipa laksuba isai sangdamnaba sahi sigi oina nungshi nungol isai da yumpham oiraga pangthoklagani haina loop sigi president Sobita Sobamna lauthokhrei Malemgi mafam pumna makta nupi gi numit pangthokna bagum Ningol Club na susenduna ngasi Hairok Part 3 da laiba G4 da International Women's Day ki thoram pangthokhrei